Post ki mai kai degi thamlakba wafum kara taminasi. Kana kana kumba kamu khana jo koi lana sam tokwa miyam ki han bukum kai kumba yawe ma masi ju tobi gano aduga manipur miyam da akoina haijin ngi je kari kamta haijin ngi lai hauji amin sana gang amada hai kiba free movement we helagani haibado adu magi masin nani longba matamu da mangang ba ngasi mangang ba ngarang ayuk khoba ngarang din bawa koi sarkar gi mai kai digi akoina district mari Imphal West East Kangpo pi amasung Senapati district mari makka koi si thade SP amasung DC singa अकोई स्वाइन रैली में चलनी असीद मतंग पांगबीवाना करीगुम मखोई करीगुम वफम अमदा कोई हाइरप लेते अदुगा ngасai अयुक पुंग मापन तारमदाइसिदगी अकोई लमथाबमदुदा मोय थिंगबा होरपने अदुना ताकपदी कैदोगे हाइकांदा होम मिनिस्टर भारत के होम मिनिस्टर ngangi वफम सिदी तसेंगना अरानबा वफम मैतै सिंगबु मतम खरा नेमधननबा मैतै की खुन नाक्सब सिंगसिना मसा ngaktokतनबगी दमका पाइरिबु खुलाई सिंगसे लौखटप याननबगी दमका अदुगा मदु पुनमको लौखटप लोइरे हाइकानुदा कुकी सिंगसिगा मानरगा अकोई की कनो सिंगसे मैतै सिंगसे पूरा मुथल लगे हाई बगी पूरा मुथल लगे हाई बगी दुमबा वखल लमगा लोइना भारत सरकार की होम मिनिस्टर अमिन शाह की वफम ने हाइसे कोई तसेंग ngasi ba confirm तौरे अदु ngasi सिना कोई लोइबा नते अकोई फोर्स ना सिलिबा कोई की खोंजसे ngasi सेनापति रोम चलगा जु अकोई तोंगान तोंगान मफम सिंग स्टेट ओनर सिंग अकोई पुन्ना फमिनबा वरी वटाई सानबा अकोई प्रेरक तोमिनबा लाइनिंग लाइसन तोमिनबा अकोई की खुनाई से मणिपुरी खुनाई कननबगी कोई गोंगांग से मखा तारा अदु अकोई चंगदंग चंगदला तिनी ngasi इजना long live Hauji haudik tengnaw pal senamda Kuki nupa nupi mayam thoraktuna lambi thingba hwre. Fox ki lusing bakara ating badagi nanthok tuna kongsan kre security ki akan ba section tharang lokhali. Duga Shanghai Bazaar sidai da hari banga sigi National Highway 2 phawlo chatliba khongchat asi da pagi force market gi chat pa laikre adu luching basing na thai raga haibadi escape toraga haitara security forces singna sangi ba fam adu dagi escape toraga makhoi gi ba gari singda chatlibagi khongul do khoina lire adu chatle habadu chumme adu poi gi makha ta na khongul li na khona ga duga hari ba Shanghai Bazaar sidai da imaivel singna ngasi gi khongchat asibu ikai khonu ba utpa ga loina na makata na duma puning thoga na ba khona bagi mami adune duga hari ba nakal sei da toma security personnel singna sanga ga su aduma laire bujuse bagi lenga ke ba security convoy to daga chatli ba ma phama ki Shanghai Bazaar yaure Kangpok pi da Kuki singna lambi thinglubadagi security force singna tear gas kapsin duna tangai kre Achoe ki pane guys Achoe Panta ki panta क्या कर रहे बंद कर इसको Fox के शांति की खोंसे security force सिंगना थिंगदुना मखाता ना चेतनबा थमली अदु द मोय परमिशन लोबै करी बेलु यावगे हेबा मोय सालो हाय साले अदु मु परमिशन लोबै कजो बै परमिशन लोदि नो खबो बे मुमेन्ट अबि सान का सिले बिरि न तो होम मिनिस्टर ना लखो के मतुंग ना खोय गासि सकी बे मुमेन्ट बि बे मतुंग ना करी परमिशन लोदि नो परमिशन याव तो खोय तम डॉक्टर सिबा संग बा खोय दाय तो जगे ना खोय छोकरा बनेबा अदु बै नो मोय परमिशन लोदि बो होम मिनिस्टर लखो के मतुंग ना खोय गासि थोंजन तंसन बता बनि तत बता बनि सिबा संग बा खोय साइ साइ दाय तो जगे हाय गासि थोंला बनि Kuki asok apan yaokhre asok pasing Modbung Primary Health Center da pukalakre. Kuki signal lambi da nungjau kaya langthaduna lambi thingkre.
Urup kairau kyamgaida gari huran balakpani haiba miyoi ama pare amadi nanthokhlaga chenkhre hairi. Chairak phangdanaba khulai charenda tawbagi matam changdokpinaba Kuki zone haijakhre. Manipur ki Governor Ajay Kumar Bhala na mamang thagi kunda Manipur ki irang asibu loisinaba sing amasung tamda ain kaina pairiba khulai sing laingakna pikhalangnaba numit 8 nigi matam thakraba matungda amuksu numit 8 ni ama sangdoktuna khulai pikhatpagi matang ngarang loikraba matungda ain kaina pairiba khulai sing faganaba amade khulai pairiba miyoi singbu ain ki oiba chapchaba thabak laukhatnaba mamangda khangankibagi matung ina Manipur ki sing amasung tamgi mafam kayada combing operation tathabaga loinana kanglon kaina sizinariba bunker kaya thugaibagi thabak paikhalakre Thabak asi paikhatkani haina hana asa tawrudrabasu governor na khangaudana thabak oina pangthorakpa asina chairak phangdanaba khulai charenda tawbagi matam khara sangdoknaba Kuki zo council na Manipuri Governor Ajay Kumar Bhala da haijakhre amasung Kuki zo miyamda ain kaina natraga lut tawduna pairiba khusukulai sing charenda tawnaba Kuki zo council gi maikaidagi khangalagani haina phongdoki Kuki zo council gi maikaidagi Manipur gi tongan district singda ain kaina natraga lut tawduna pairiba khusukulai sing charenda tawnaba anauba khongthang laukhatlagani adubu akaknaba matamda Kuki zo miyamna khulai charenda tawba haiba asi oithokloi adugi mathakta governor na khulai sing charenda tawbagi thakiba matam loisinkhre haina phongdoragli Border Pillar 77 tagi UGNI fare Police Control Room na ngasi numidang thorakpa zerol amada ngarang more gi Lokjau Turel manakki Border Pillar 77 tagi KYKL ge active member ani fare hairi zerol asigi matung ina faraba singdi nongpok sekmai dagi Kaisam Naucha Elias Ningching Basai Kuntranipan amasung Bisnupur District ki Posang Bamamang Laikai dagi Ningthaujam Sanjoy Sahitaranipan ni hairi Amaromda Rims ki Main Gate manak tagi KCPPWG gi Moirang Tem Jiban Sahi Kuntret amasung Laisram Tiken Sahi Nimpu kauba active member ani fare makoidagi mobile phone ani Aadhaar card amasung mingonagi demand tawraga laurakpa lupa lising yangkhai yauna punna lupa lising yangkhai ga chama kuntra punna lupa lising yangkhai ga chama ga kuntra recover tawre hairi chirol asina makhata na haibada BRT Kendrajit International Airport ki gate manak tagi lal holup asigi Thaudam Prem Kumar Sahi Kuntranipan kauba miyoi amasu fare mangondagi utmasugi side bag ama mobile handset ani Aadhaar card ama Airtel Payment Bank debit card ama recover tawre hairi